Say, I tamo bien sermon the Hosake. Tamu the Laxing was Tamo why Mahes as a candidate of Moina, RPI, Naputopi is begin Maro, Maramse, Karimarumino, Mach on the Karam quality chain, Bagidam, Maxi, Manipu, Miamzi represent Ogungoba, Adumba, Manipu Luchumba, when a Kanbamatic head and a convenino, Hibana Chimba, say Kitan, I could RPI give me the Kamai Ubi, the Kitan can be. First of all, Mayamu Kurumzari, my Samsung, my support Turgi, my Kedagi. Yamna Nuaizare, Ibunsi studios, Kobirakana, RPI, Mute Amasin, Mayam the Warep Karatamzabagi, Chance Pibi, Siam Nuaizare. My sort tonazum, a coina, Aina Kanzar, the Yamna Kuidri, Handaki Irang Sidigi Kanzarakoni, Mahakna, Handaki Irang Sigi Matanga, a Koiloina Kanger Wang Actani, Maitei Haiba, Maitei Jati Sigi, impression, image Sida, Indiagi Mapanda, Yamna Satiba. Handana tona amasung yamna look down to bugi image am impression create togiba akoigi atopa community amasung akoigi even 19 June da Bharat ki Prime Minister Aviriba aduna ngangbi ba magi vasan speech aduna makhata aduna akoigi maitai haiba jati asi yamna akoigi image yamna look down tonare adu da akoi mapanda liba maitai myam aisu mapanda lejarami ko Mayam Puna Magna Equigi images make up Tone Honaze. Other than Mahasur Tonazungi, Magi, Honariba, Mana, Bangalore the Chatana, Hyderabad the Chatana, Jaipur the Chatana, Lucknow, Delhi, Mayamas the Chatlagamana, Mayamasi Magi, party level, Magi, individual level, the Mayam the Kangan Bagi, Equigi Mate Habazati, say, Moin portrait or vicinity, Equi has a Yamna peaceful over Pamba, Amasung Equigi Santi Pamba, Equi cultural heritage, Equigi Yamna, Awang cultural Beluleva. Jati amani haina mana mayam da pauzen pibase masida thamoi penduna ai mahaku Delhi da su matam khara unabagi chance phangjaki aduna mabu support taujabani amasung ai America da chahi omgi assignment ama chacharui ado mahesor thaunaujam si matik chaba mirep amani haina mana tauriba karisu oidabani ma hairagadi akoigi MLA MP amasung CM lairiba mayam asina akoigi Bharat ki sarkar da kariguma pressure amata bibengam dana makoina akoigi lairiba home minister amasung prime minister unabagi thawongsu udaba aduga mahesor thaunawjamna akoigi home minister sorry the defense minister Rajnath Singh bu ahum marirak honaduna unaba amasung home minister bu unaduna akoigi praja miyamgi waron asi thamduna akoigi problem sangan bai base magi achauba leadership quality amani hogolak liba akoigi rajniti dal mayam sin mangonda tamjaningai amani sing not only rajniti Tauriba Kango, Amasung Hogaliba, Equigi, Manipuri, Youth Mayam, Mangonda, Tamzania Yamale, Amasung, Mana Tauriba, Todong Mayamasi, Aquina Taganingani, Amasung Mayamna Supamni, Aquay, lot of social media, the Mayamsu, Viramini, Facebook, YouTube, the Simayamsama, Simayam appreciate the Virim Mayam, Pam Kaudana, Mafam the Kaudana, Mayasunang, Bodlepu, Hidana, Mayamgi, Presada, Mahasi, Bot Lepagi. Songtolopani, Aduga RPI, the winner of the Lepina Havsima, how would the Mayam Loina RPI the RPI member National Secretary ni haibasi National Secretary oiraga suman hai aigi Manipur first Manipur gi interest ta akai be leiraga di RPI to su tokani haina ma adum thamoi sengna magi central leadership ta thammi aduga central leadership su karimata ayat pleite ma nangning ba Bharat Sarkar NDA government BJP mainly masigi against akoi Manipuri interest ta sok pathak torok ta ma nangning ma kayama mangangi adu central leadership RPI ne su karimta athing balaite aduna haibadi mahesasi central leadership su support towi RPI aduna Manipur miyam support towi aduga ma na torokli ba maga handaki khongjang asida mana tawli step mayam se mayam nungsi amasung ai isamang so ma support of ngasi thoksarak ma se he is the one of the best available candidate of this Lok Sabha haina thamjai aduga mayam support of you haina aina mayam da ya haiziri RPI gi maike lakli wa from say handaki irang sida mahesor thonau jamna Manipur gi idea man jagana maitai gi leirive image project tong no bi gidamak masida attack tor pa matam da national media sing yam kana wona gi haiba ma ki role mayam am sing tha gi adu masung ma si khwaidi phaba candidate ni mongonda thadabum thoi haiba ikoi gi assertion am khak lai